हेलमेट उबलक्तबसिंग पुलिसना सांथखरे हेलमेट उपतना गाड़ी मचा थौरकपसिंग इम्फाल ईस्ट डिस्ट्रिक्ट पुलिस ट्रैफिक के एडिशनल एसपी के विजय कुमार न लुसिंग कांगबू अमना हतागी मिनुथोंग एरिया द ड्राइव चथदुना डिटेन तौदुना थमखरे अमदे गाड़ी खामदना चेनगे तौबसिंग पुलिसना सांथखरे ड्राइव अदुदा हेलमेट उपतना गाड़ी मचा थौरकपसिंग खुदकता हेलमेट लहनबा अमसुंग मयुमदगी पुरखंदुना थादोखे ngaranggi drive adu kongba kaithel dasu helmet uptana lakpa gari macha thobasing phagatpagi thabak district police ki mijeng makha da sathakhe leak oiba question paper amade ithoklaba answer paiduna khongbal selamba ani yauna miyoi ahum desamna police ta sinakre hauji pangthokliba class 10 amadi class 12 ki exam da nataba pambai seasonadana ba mahairoi loop amadi tongan ba sangstan sing na phongdokhiba wafam sing gi manung channa exam pangthokliba center sing da satuna inspection tawgani haikibagi matungin na देसामना था असिगी मंगा अमदी तरेतगी हौकिबा क्लास 10 अमदी 12 की एग्जाम सेंटर सिंग यंगसिंदुना लाखिबने ngarang class 12 की फिजिक्स थोकपा नुमित असिदा हियांग थांगदा लैबा केपी कॉलेज ता लीक ओइदबा क्वेश्चन पेपर अमदी मदुगी सेमदोकलबा पाउखुम सिंग पाइरगा खोंगबान सेलंबा मियोय अने देसामना फागतपा ngamkhrai फागतलबा मियोय सिंग अदु मखाताबा एक्शन सिंग लौखतनबगी दमक इम्फाल पुलिस स्टेशन दा सिनखrai हाइरे ngarang kwa kaithel da leiba desam gi head office da pangthokiba paugi mi phamamada desam gi general secretary mayengbam somorjit na haikibada sahi kaya gi mamangdagi exam da question leak oibagi wathok asi thengnaduna laklabane handaki exam asida su question leak oire haibagi complaint tongan ba miyoi sing amade maphamdagi lakhi complaint asi lakpana exam hek hauba numitagi desam gi tongan ba team sing na exam center sing senaduna lakhibane yang thangda leriba KP college asida exam hek hobadage aduma khongban senduna examination manungda note pisille haibagi complaint phangbadage desam gi miyoi tarana sabatim amana ngarang college asi senakhibane exam horakpa ngaihak oirakpaga mutum phibodage thoksom robinson amadi oinam sombungdage buya mayum hasis khan ko bamiyoi asina center asigi akoibada leak oiraba question paper amadi question sing aduge semdoklaba paukhum sing paiduna khongbal selamba thengnabadagi phaba ngamkhibane makoina khongban senbada sizinaba activa ani su phagat khe activa ani adu hangduna yengluba matamda note amasu yauduna leiramme faraba miyoi sing adu masana khongban seli haibasu yajakhe faraba miyoi ani asigi mobile sing hangdokluba matamda exam asi hek hauba april 3 ta thokpa english paper dagi hauraga ngasi phawbada pangthokliba exam singgi question paper asi Quest Family Girls 21-22 hairiba makoigi WhatsApp group amada exam haugadaba pung amarom walingai mamangda yumkhaibam amar kaubam yoi amana thagalamba thengnakhe numit asimaki ayuk pung 8 minute 58 tabada miyoi asimakna wahang singi paukhum singsu thagalakhibani haire ani suba subject MIL thokpa numit asidasu ayuki pung 8 minute 13 da wasiba saha kaubam yoi amana question paper asi thagalakhe aduga amarna question sing asigi paukhum pung 8 minute 35 da group asimakta da thagalakibane semdoklaba note sing asi tongan ba miyoi singi kuthangda exam room manungda pisinbane masina takpadi exam hall manungda tariba nanti sing natraga oza khara chenai haibase desamna khangba ngamle yumkhaibam amar hariba miyoi asi bengunda leiba quest tutorial hangduna leiba oza amane maramasina khongban selamba miyoi ani asi tharaga amar su yauna desamna phagalaba matungda police da sinakhibane Class 10 gi pangthokliba exam asisu question leak oide haibagi paudi phanglai exam center yauna question paper punabagi dama kosem na khaliba medium sing asi confidential oidre haiba takbane asumna tungkoina tawba targa di tungi khunai oigadoriba mahiroi sing asi mutkigadra haibagi akiba laire maramasina matam khara pangthokodoriba exam sing da asigumba thokdok sing asi thoktana ba desamna chapchaba thabak thoram sing laukhallaga nei loinana leak oidaga pangthokiba exam sing asi Council na kup na khanaraba matungda warep ama lauraga exam asi hani natraga haloi haibadu miyam da khangalakadabani haina mahak na makhata na phongdokhe Nambol kendra gi yumthong khuding da thaknaba aphaba ising tha taruki manungda phanghanna hotnaga nei TH Basanta BJP na lusing balai ngak asina miyam da aphaba thaknaba ising phanghanna ba ahanba priority oina honariba sigi saruk ama oina Nambol kendra gi oina su kendra sigi yumthong khuding da thaknaba aphaba ising tha taruki manungda soidana phanghanna hotnagani haina Nambol Kendra gi MLA Thongnaujam Basanta na phongdokhre Yaithibi Loukol Kanbiyu Sel Handokcharage Association 44 Yaithibi Loukol asi Kanbiyu Loukol asina lairaba miyoi kaya gi puksak oidibani haina
44 Yaithibi Loukol Farmers and Land Owners Development Association gi maikaidagi lamdam asigi Chief Minister gi pukning chingsilakle ngarang lang thawal na pangthokpa pawgi mifam amada association gi president Khundrakpam Roman Kumar na association asigi mihut silladuna hai 44 Yaithibi Loukol ase ing 2014-15 matamda matamadagi laingak na mari lainaba MLA singa tanaraga National Sports University sagani haiduna loksin khibane matamadagi laingak na lammapu singda chanaba thabak amamam pigani loinana NH 102 gi nongsuk thangbada model village semgatlaga imung amada 0.20 ekar chauba yumpham amamam pigani haiduna nampuda loksin khibane matamaduda laumi miyamna state asigi sanaroi singi khanduna ayaba du pikhe adubu center dagi lakpa Union Sports Minister amana Yaithibi Loukol ase akutpa mafamne masida Sports University saba yaroi haiduna kautrukta hongkhrabane matamadudagi hongna Sports University sadrabanina laumisingna mari lainaba authority da lauphamsing ase Handokcharage haina kayarak haijabasu laikhre haikhe Roman Kumar na makha taraduna handak miyoi kharana Chief Minister Bulana misguide tawraga Yaithibi Loukol gi lamsingge patadar singda compensation loina pikhre haijinba se tasengna laibak thibane Loukol asige patadar singda compensation pikhiba ngasi phawba leitre sangam amada lupa lakh ahum da laingakta patadar singna yaningda sanaroi singi khallaga katkibane madugi senfam adu hogje mathoi hablaga laingakta amuk patadar singna Handokcharage laingakna ayaba pibiyu haikhe 44 Yaithibi Loukol gi laupam ase phokthok chathok marang gaina puthokpada natana maikai asomgi miyamgi senmitlonda achouba mateng oiribane laupam asi hanadagi hongna mitai muslim amadi chingmi isilinaw singna nungsinana lau uminaduna leiribane maram asina laingakna the Conservation of Paddy and Wetland Act 2014 semduna laupam kanana bhona ribasigi manungchanna Yaithibi Loukol asibusu laingakna Kanbiyu haina Manipur gi Chief Minister N Biren Singha gi pukning chingsinkhe Ajit Kumar Sanatomba Rajniti gi lautuna duna maral season bane rapist nate thadokpiyo chahi asigi March 9 da naupuribi nupi amabu izat manganki haibagi maral da phagatuna hogje jail da lariba mana ingkhol mamang leikai dage koijam Ajit Kumar amasung ainam Sanatomba hairiba miyoi ani ase Rajniti gi lautuna ba made maral pisinduna phajankhibane makoi rapist nate maram asina makoi animak jail dagi thadokpiyo haina Ajit Kumar amasung Sanatomba ge loina bisingna phongdokkhre Ajit Kumar gi loina be Sorojini amasung Sanatombi gi loina be Chandrahini ani na ngarang Imphal gi Manipur Press Club ta paumi singa unabada wafam asi phongdokhibane Sorojini na paumi singda phongdorokhiba matungina laibak thiba numit March 9 da makoi gi machanupa atonbage birthday gi thoram pangthokhe numit aduda Ajit Kumar amasung Sanatomba ani ase Jugendro kauba mamanaba amaga loinana laikai gi lampakta pothaduna leijabane madugi tungda lilayang lugani haina yumda laklamlaga thokminakhibane victim oiribi nupi aduge imung manung asi matam ayamada masak khangdaba miyam punduna leibane makoigi lichat sajat yenglurabade makoigi khangna chanaba miyoi singna tukacharaba thawong adu chathaba oirambasu yai haikhe victim oiribi nupi aduna ahanba oina police na report tawbadasu accused ki asengba masak maming haidokhide mamai thangda Ajit Kumar amasung Sanatombani haina maral sirakhibane maram asina jail da lariba miyoi animak laingakna thadokpiyu haina phongdokhe Manipurda lona ayaba piba nung amasung laingoi pekpham ama phawba leite ahingda laingoi pekna re mamalsu wangkhalakle Manipur gi turel singi paktangna nung laingoi pekpa sina turel adugi akoibagi phibam chawna akaiba pire haina high court na thingba thamduna nung amasung laingoi ge quarry license pumna makakhrabagi tungda hauji ahingi matamda lona laingoi pekna duna mamal yamna wangna yonba thengna re CM BJP gi phawba thungnadringaida atopada minister pirakani thajade ARIRV su drug phabagi thabakta sizinaragane apunba sit kuntragani thoi kariba BJP gi manung phawba menba konadringaida atopa party da minister pirakani haiba thajade adubu central leader singi wafam yangminaki si haina Chief Minister N Biren phongdokkhre Manipur laingakna sangsilagliba war on drug ki khongjangda Manipur police ta natana Manipur Rifles Indian Reserve Battalion amasung Central Forcing su drug phabagi thabakta sizinanaba ayaba pikhre haire MPP ge President Khanbagi Mikhal April 13 ta yaithokkhre Amit Shah chairuba TV panelist Shyamacharan Farure tha asigi mapanda local TV channel amagi khana nainabada Manipur Pradesh Congress Committee gi spokesperson Sajogjam Shyamacharan Elias Sanona Union Home Minister Amit Shah gi maramda phajadaba wahi wata sizinaduna chairui haibagi damak ngarang police na faruraba matungda court na bail pikhre haire petrol sengbra liter fabra haina oil pump manga da check tawkhre state asida Indian Oil Corporation gi makhada hangliba sub dealer petrol pump singda
ngarang Consumer Affairs, Food and Public Distribution Department, Indian Oil Corporation amasung state ki Weight and Measure Department ki official singi apunba team amana check tawkhre ngarang gi oinadi check tawruriba pam manga asida liter fadaba amasung potjan tawbagi khudam changdam ama phauba phangba ngamkhide November da satpa cherry blossom gi anauba makhal ama Manipur da thengnare Imphal gi Tagyal da laiba Institute of Bioresource and Sustainable Development IVSD gi scientist T Bisesori amasung M Jennifer na Sakura hairaga sukhangaba cherry blossom gi November thada satpa anauba makhal ama Manipur da thengnare haina puthokre MLA Arun Kumar gi mathakta Henry na election petition file tawkhre Handak pangthoki bataraga ni thoi suba Manipur Legislative Assembly Mikhal da Wangkhai Assembly Constituency da mai paktuna Hauji constituency asigi MLA oina leiriba Thangjam Arun Kumar gi mathakta Hanagi asigi MLA oiramba Okram Henry na High Court of Manipur da election petition ama ngarang file tawkhre April 3 Okram Henry gi maikai dagi hauji Wangkhai asigi MLA oiriba Thangjam Arun Kumar na handak pangthokiba taraga ni thoi suba Manipur Legislative Assembly gi mikhal ga mari lainana mahakna tawkiba nomination paper da aran bakhara leire haibagi election petition adu thakibani haina press na phangba paw amana haire BDF personnel jail da thajin khre pauna kaithel da leiba ras electronic kauba dukan amagi mapu da thangna thilamge tawi haibada chenaba BDF personnel ama jail da thajin khre mikhal mamang da wasakhiba sing thabak oina pangthokane Arun Kumar mikhal mamang da miyam da wasakhiba khudingmak thabak oina pangthokpa ngamnaba honagani haina Wangkhai Assembly Constituency gi MLA Arun Kumar Thangjam na phongdokhre Aroibada tabiriba pumnamakpu thagatjare